Imphal, May 6. Nimit Kharani Mamangda Bishnupur District ki Irengbam Khul Hajinphamda Dimper Manungda Siduna Leramba Thiam Samogi Misigi Matangda Semkiba JAC na Sangsilakpa Khongjanggi Saruk ama oina Tidim Lambida ngasi ayuk anganbadagi hauduna pung ahumlom lambi thingbagi khongjang sangsilure. Presna phangba pawgi matung ina mamang thagi tang kuntrada Irengbam Khul machinda tata Dimper Manungda ti ai samo chahi kun siduna lerambani. Mahak mafam aduda siramliba matau adu chingnabadagi misi asigi matangda JAC against brutal killing of Thiam Samo kauba ama semduna mara leibasing puthokduna cherak piu haiduna sarkarda taksinduna lakhibani. Sarkarda thamkiba matam adu phawda tumina leithokpadagi ngasi ban chawgatpasingna Bishnupur phawna chakkigadaba gari kaya chathankhide. Adubu ana ayek natki oiba thoram mahiroisingi oinadi apanba pikhide. Kainau awang lekaida miyam tholaktuna tidim lambi thingle haiba paw phangmadagi Bishnupur district ki SP option chapam yauna police personnel kaya laktuna pamdaba thodok thoktanabagi ngak singduna leikhi. Tungda kendra sigi MLA Radhakishore laktuna athuba matamda numit mangani phawagi manungda misi asida General Miyosing Paduna Chairak Pigani Haibagi Tajaba Miyamda Thambadagi Ban Asi Komthokibani. JAC convener H. Sanjoina Paumisingda Phongdorakhibada MLA Masana Tajaba Pibana Ban Asi Tha Asigi Mapan Phawba Komthokibani. Yanakiba Wafam Tabakta Onthoraktrabadi Mathangi Namitagi Akanba Khongjang Sangsilagani Hairi.